Hakchang fana lehenna bohonabada chaba yaba chinjaksingi manungda sangomdagi semba sanasu amane. Article ase huyalan pau chege loksing pukaigi kalamdagi lokhatsabane. Miyoiba na masama ufana amade nada yektana lainabagidamag afaba makhalgi chinjaksing chanare. Mahusana phangba mana masingna aikhoida kanaba kaya pi haibase khudingmang nangangnaraba wafamne. Adubu aikhoigi hakchang na mathau taba masal khudingmag asangba mana masing khaktadagi phangba ngamlaktabana maram oiraga karigumba matamda sa amasung ngabo matam sana afaba chinjak oina sizinare. Malemgi laibak ayambada sagi sadongsing kaman oina sanarabasu laibak asigi oinadi laining laisol na maram oiraga sagi sadong amade nga chadaba miyoi kaya laire. Hairiba miyoising asina yerum sangom amadi asangba mana masingna makoigi afaba chinjak oina sizinare. Sangom thakbana amade sangomgi pothoksing chabana hakchangda kanaba kaya pi haina thiziloising na khudamga konana utkhrei. Adubu aikhoina numit khudingi sanariba ensangi manungchanna sangomgi pothok ama oiriba sana panba yai. Sangom sana asi laibak asige miyamna khwaidagi hena pamnaba ama oire. Sangom sanada top mahau yaubaga loinana masina miyoibagi hakchangda makhal kayagi kanabasing piba ngamme. Aikhoina sangom sanabu mahau leina sarabasu masina piriba kanabasinggi matangdade khangba wali amade thizilabasu taude. Sangom sanada protein gi saruk chang wangna yawe masina maram oiraga aikhoigi pangal sonthandabaga loinana hakchang tagat tengna lehenbada mateng pange. Masigi mathakta sangom sanada calcium, phosphorus, vitamin sing amasung mineral sing marang kaina yawe. Hairiba sing asina aikhoigi hakchangda yauriba saru amadi sarugi tainafam singbu mapanggal kanna lehenbada mateng pangbaga loinana aikhoigi hakchang chawkhadanbadasu mateng pangselle. Sangom sanada makhal ani lei makhoi adude athotpa sana amasung akanba sana haibasene. Hairiba sana makhal ani mak asida mathakta pankhriba machal sing asi marang kaina yawbana maram oiraga sangom sana chang naina chabana aikhoigi hakchangbu mapanggal fana lehenbaga loinana tongan ba laina sing na narakadabadagi ngakthokpa ngamme. Sanaroi sing na sangom sana asi makhoi gi diet ama oina hojiki matamda sizinaba hawragliba ase sangom sanada yauriba kanaraba machal sing adugi matangda khangnarakpadagine. Masigi mathakta aikhoigi hakchangge maruoiba saruk ama oiriba yama pangal kanna lehenna bohanabada sangom sana chaba yamna kanagane. Maramdi sangom sanada marang kaina yauriba vitamin D na yabu pathapum tharakpadagi ngakthokpa ngamme. Maram aduna sahinawriba ngangsinggi dieta yariba makai sangom sana yahonna bohanagadabane. Sangom sanada fiber gi saruksing marang kaina yawe masina maram oiraga aikhoina chak chaba toklaba matungda sangom sana chaba natragana ensang oina chaba matamda hakchangbu nungaina lehenba ngambaga loinana chaba tumhanbagi thabak thoramsingsu mapung phana pangthokpa ngamhalle. Amaromda sangom sana khaktang chabagi mahutta aikhoigi hawai tharak amadi khamen asinbaga loinana sangom sana thongduna chanare. Hairiba sigi mathakta sangom sana amasung palangsak ani punna saminarabade hakchangda duki matik kanaba piba ngami haina nutritionist Mami Agarwal na phongdorokhibaga loinana aikhoigi hakchanggi kayatsingna sangom sana amasung palangsakta yauriba maruoiba machal kaya adu yamna laina chupsinba ngamme. Palangsakta iron gi saruk aduga sangom sanadana calcium gi saruk changwangna yaure. Iron amasung calcium ase aikhoigi hakchangna khwaidagi hena mathau taba machal singgi manung challe. Palangsak amasung sangom sana punna chabada hainadrabasu tha amagi manungda nirakte chana bohnagadavane. Masina cancer yauna miyoibagi punsibu temsingnaba ngamba laina makhal kayadagi ngakthokuna thamba ngambaga loinana sam unsa amasung yabu masak phajanbada chawna mateng pangi haina thiziloisingna phongdoknarakle. Article ase reliable source da yumpham oiraga phongbane adubu masina medical professional singi pautaki mahut sinna bohonabadi natte. Aroibada tabiriba pumnamakpo thagachare.